Ngasi numityungba matung pung ahum khara hellakpa aduwaida Moreh da Kuki Khutlai Paib singna Manipur Police ki Commando singda ambush touduna attack chatharakpada Special Commando da attest touduna leiba manga shuba IRB gi personnel ama Shokle hairi. Police tagi fangba pau amagi matung ina Moreh gi kondong lairenbi maya da leiba manga shuba Assam Rifles ki key location point da temporary jail ama hangi. Jail adu Moreh da leiba Special Commando amasung manga shuba IRB personnel singna ngak senbagi thabak tawgi. Ngasi nungthil Hana duty tauba personnel singa duty roster sinanaba Moreh dagi Special Commando amasung manga shuba IRB gi team ama changsinbani. Combined team aduna Chikim Bank mapayok shilakpada hana lumduna leiramba Kuki Khutlai Paiba singna khanghautana ambush chatharakibani. Maduda Special Commando da attest tauduna leiba manga shuba IRB gi personnel ama makhongda splinter na panbadagi sokhe. Asokpa personnel adugi maming G Ponkhamnung kawi mahaki rifleman number na 177005660 ni mahak Assam Rifles ki hospital da first aid piraba matung khudong thiningai oidabadagi discharge tokre hairi. Kuki Khutlai Paiba singna chatharakiba attack ado Manipur Police ki Commando personnel sing adunasu handuna nongmai round kaya kapkhe. Akan mamuongda nongmai kapnaraba matung Commando personnel sing aduna chatharakpa sing senaduna leidingai da yamna chingnaningai oiba maongda lakpa kuki macha ama check tawbada mahaki mobile phone da nongmai kapna khibata ngairiba aduke video clipping ama yaurambadagi wahang pau chathaki hainasu pau asina makatari.